Kurumjari ISTV News Ming Tabri Punung Putaram Nokchering Simmer Pausing. Legacy Lam in Tiama Fawa to Palebak the Pitolo Haina Union Defense Minister AK Anthony Fungo Cray. Schoolia Warapa Mekal have a David and Gasi Wangu Terra School Mahiro Oja Mama Pa Miam Rally Chat Cray Amasung. RLI Skim Sing Mapung Pana Tabako on Tokuna Low Sumagi Dakar Sing Fanganaba MI Department Honagin Haina Parliamentary Secretary Megachandana Fungo Cray. Housing Mapung Pau. Bharat Sarkar Lebak Asigi territorial integrity ki wafam da karigma film matada yasinaba tawroi loinana lam NG ama fawba pitholoi haina Defense Minister AK Inthonina Phongdokre. Myanmar mas Manipur gi ngamkhai da sambal khawa amadi Myanmar gi army Manipur gi ngamkhai da KM Sajale haibaga mari lenena Manipur MP Dr. Thoksom Bainena nga si chathaki parliament ki nongju mifam da pukhat ki ba special discussion gi paukum da Defense Minister na paukum CP kibani Dr. Mainana Chandel District Manung Chanba border filler number Humbudra Taruk Manakta Holland Fai the Myanmar Army base game Sabaki Tabak Hori Basida Union Defense Minister Giming Sangvinaba Puning Singsin Kibani Amaromda Trinamul Congress ki MLA Tarung Sabo team Amanangasi Indo Myanmar border fencing if you Yangsin Kray Opposition leader I Ibon Milusin Kiba team Aduda MLA K Saratis Bishozit O Lukoi M Kunjo Amadi T Sam Kumar Yauri Indo Myanmar border fencing Yama chain from Holland Fai pillar number Mutat from Yauna Tungan Indo Myanmar border fencing na soal about Mapam Sing Chatuni Yangsin Opposition Lusing ba Ibol Bina Chain Wafum Asigi Matang the center Lusing Basing the Kangalagani Sabsa Wafum Ama Kangri Fawa border fencing in Tabak Lepkadam High Cray Housing Indo Myanmar International Manipur Ngamkai Gisarukta Sambal Kabagi Chain Naribasi Indo Myanmar Joint Working Group Ama Semduna Tabak Paikal and Bada Wakaibang Ngani Haina Hanagi Manipur Human Rights Commission member Enginong Yaina High Cray Ngamkai Saruk Sambal Kabada Lebak Watuk Were Housing Oriba Manipur Ngamkai Se Lising Machanipal Merfuma Toida Manipur the political agent Oramba William Johnson Lusingba Boundary Commission Amana Yalamani Lising Machamapal Merfuma Toida Manipur Park Saw or the square kilometer Kumapal Mang Watuk Lake Ngamkai Watok Asana Yumna Lebak Asigi Nushi Chanaba Leminaba Ngamkai Itik Amasung Barak Lucas policy the Akaiba Tolo Devani Nongyaina Makha Taraduna square mile chartered park Sauba Kabo Valley like the Barki Prime Minister Pandit Nehru na Myanmar Pitokre Habadu Mapung Pana Chanaba Yakiroi Barki Chanariba Angi Matungana Lebak Manungi Station Lam Amasungam Kai Piktaba Chautopa Sasinahan ba amasung biribakta pitopasi Barki Parliament Tawgudabani Prime Minister Ngamde Manipur amasung India gilam Kabo Valley Myanmar pitopi aroiba warepti Constitution Semdok naba bill ama Parliament putoktuna Kabo Valley Myanmar pitokle haina pass tawgudabani Kabo Valley pitokre habig bill amata huzik fawbada Parliament pass tawdri Myanmar na Kabo Valley gidamak compensation isimo chapal yangkhani thoi faw Manipur amasung India da pirami haiki School gi award pa Mengkalu haiba dabi dengan si wangu terada school gi mahiroi oja mama mopa amadi lamdambing miamna rally chat kre desam wangu sabal tabi unit council mahiloi sing chaukanaba kunja singapur malu wangu amadi Nyongyai Khongban Youth Development Organization wangu na kusum nusin ba rally adu wangu tera government high school lagi wangu mamang upper primary school fawo chat ki puna mahiroi chawung kuntra nepal leiba wangu tera government high school da Government Oza Nepal Khak Laibadagi Laikai Nekpa Paisa Pidwa Oza Taruk Thamle School Asi Toilet Classroom Amadi Infrastructure Sing Award Padana Thanba School Ama Oiri Wangu Mamang Upper Primary School Ifum Su Kahana Fatana Lady Mairoi Cham Kuntra Labor School Asi Oza Taram Doile from Topada Ahum Khak Laibadagi Laikai na Oza Hum Paisa Pidun Lega Mairoi Sing Mahi Taman Badigi Lamdam Adugi Mu Sing Kamting na Pen the Bagalina Rally Si the Sarugakivani award po ja happy Mayru Sing Hakbat Kanu Mayru Sing Punsi Kalu Havana Sing Batuan play car kaya rally edu sinaki rally Marilena Wangu Tera Government High School headmaster in charge ke Shana Tomba Kowina school si toilet Nintina Laitaba Amadi Oja Wapan Sum Kaya Lady Basi Koknaba Atumatam the government meaning Changbu Haiki. Pagi wali ba jasing se government ki site ki thabi rakta taragadi angai sing na koina Lamdamba sida oza mani government ke oza mani aina mai se thangal sa top ngambagi stage paud lek selatre aji paud school si matik sa toilet lekche adi matik sa wall fencing sembi daba loina na school ke infrastructure laboratory ki amasung atai ki
वाली मैम से अतुब फुलफिल तब देसाम की वाइस प्रेसिडेंट अंगम्बना इम्फाल की लाथोखिब स्कूल गवर्नमेंट मिराइब लाइवक्टिवनी अवाट ओजा अथुब हाकदबनी वालिब इंफ्रास्ट्रक्चर सेंगुटकदबनी महिला फमम थोप हक फंगनदब गवर्नमेंट अथुबद मियंग चंगद्रबदी PIL फाव थागनी हाइकी शहर की लाथोखिब गवर्नमेंट की स्कूल से सरकार मिराइबसे ख्वाइदगी लाइवक्टिवनी हाइने कोई सिंज लांगजेरिबसिंग माइकैदगी लवे अवाट स्कूल की अवाट ओजा अथुब सरकार थरकनब सिनगदबनी स्कूल की अवा अपा इंफ्रास्ट्रक्चर की थबक सरकार अथुब पाइखनब होनगदबनी मसी फावदा गवर्नमेंट मरी लेनब अथॉरिटीना एजुकेशन डिपार्टमेंट ताबिरक्तब तारगदी एकोय राइट टू एजुकेशन फंगनबदमक्ता एकोय ममिंग खक्तगी ओइना लेबा राइट टू एजुकेशन से वांगू की प्रजा सिंग यौदब तारगदी देशाम वांगू की प्रजा पुनलकान महिरों राइट फंगनबदमक्ता कोर्ट चलकान PIL फावदा ओजा अवाट ओजा फंगनबदमक्ता कोर्ट चलकान PIL फाव थारगनी वफम से सिंजल लांगजेर माइकैदी थमजरी RLI स्कीम लमदम मफुवाना थबक ओंथोक्तुना लौ सिंगुबगी दरकार ओबे सिंग लौमी सिंगदा फंगननबा MI डिपार्टमेंट होनगनि हाइना पार्लियामेंटरी सेक्रेटरी के मेघचंद्रन फोंदोक्रे ngasi kiam tangjeng khong ahanbi haukham mamang konjel kiam wang mataba lairenjau mapa amadi faudel Kairen bida RLI scheme sing sangabagi thoram da wafam si MLA na phungdo khubini thoramas minor irrigation chief engineer Sam Babuna department na paikhle ba thabak sing miyang mi mateng yaudana mapung phana paikhar pangamloi haiki parliamentary secretary ke Megu Chandrana chinjak ta bipal tangdaba society ama oinen honabada lafong kaya matam chupa ising phangana widama ithai lakong sing phagana ba honaba tangai fade lafam sing da ningthina ithai lakong phanganduna ising marang kaina phangalabadi chathuk marang kain putok puada chauna mateng oigani haiki department asina leiba tuman mafam se asi kyam bi amsu tangjeng bi mafam phogel kayan bi haukomama si sangai ro myam sing asi khoi lau singu ba sing si masi hena mapangol kan khalana na ba chathung hena lene na ba tham ta ngai ni te ngai khoi hogi puthok loirani hogi puthok loiraga khoi leiba tai bahut simba hoi tha goiro Concrete Day ki thorongasi khoyathong da leiba PWD ki office ta pangthokre Indian Concrete Institute Manipur Center na sinruna pangthokpa thorongasi da center sigi hanagi chairman oramba TS Joy Kumar hanagi chairman PWD ki chief engineer M Lokendro amadi chairman KS Ten bana thoroma pusing oike togan ba engineering department kya gi engineer kya na saru ya ki thoromasi da waterproofing chemical in construction highway team da technical session amasu pangthoki chief engineer M Lokendra na haiki chaukolap gi matungina construction sing da anoba technology kya lak le basi khangjin batangai fade asingu film kya asidagi Manipur da Indian Concrete Institute linkat kivani semga sagu tabak toriba engineer kya na hena loksing lehana ba honabi haiki workability loinana durability si hengana ba kai to ya bagi haibasi science and technology na adumba kilam sida leptana sum saing tuna laibani Ngarang Lok Sabha ki nongzu mifamda pass kiba Protection of Livelihood and Regulation of Street Vendor Bill isni tarahumdo isna bahar ki oina lady street vendor crore mari romda anawa sama pire haina roadside vendor welfare association khwairamban kaithelna taramna opaglunoilan nungai fungdo kre Temporary market seta pangthukwe thorom amada all Manipur nupi maruki president S Sorjuni Devi Manipuri kaithel nupi maruki president Y Eveni secretary L Mem amadi all Manipur nupi maruki working president M Sakhi Devi na athoy muthung lelo oina saruyaki tharunga mari lenen association asigi secretary KS Aistama Devi na bill asu pass tawnu honab da Bharat state kun manga dagi lakpa association singna urban development minister unaduna nongzu informas da bill asi pass tawna batangna duna lakiveni bill asin live street vendor singi Sengak amadi organi have often sing thamke Manipur district vendor punama amatta oiba adugumba apnbugi sakti ada madina aikoi gi matakta leiriba aikoi gi masak kambiram da bada parliament na sidi lok sabha da bill se pass taw krabanina matamada aikoi street vendor sinase masinya mathom da bane adugo agriculture gi lamda sufan nabam merektaba lanai factory industry kayada abak sujab kayamaso mapung mena nupi sinda sexual harassment ge loinana mapoy de pire bari monetization naga matam na chana daba madune imun program mattaba mari madna nasire worldwide oina koi student kaya mana sire koi tole
Education as Sinduna Water Cooperation Issues and Challenges Haiba topic ta Kuntramanga Super State Level Student Science Seminar si Palace Compound Label Lamyam Sungen Pangtokre Manipur University ki Hana Bhai Chancellor Oramba Professor C Amubuna Tharumapu idin Pangtokiba Seminar Sida District Mapoli Kangalaba Mahiroi Buntaruna Suryaki Education as ki Bigyan Mandir Officer RK Kennedy na Orikliba Haurakliba Mahiroi Sumbu Science ki Manam Daning Tina Khan Bagalona Scientists Oinabi Wakal Opinion Pandam Seminar si Pangtopani Seminar si Kangalaba Mahiroi Ama Mumbai the Pangtokadriba National Seminar da Suryagani Haki I remember Masiki objective height already among single lady young student lady scientific inquiry analytical thinking as a pen calculate the whatever Angang Singida scientists were some science from a platform provide on about the national integration young talents in a countries every young talents in a smile and the room to national integration seminars Seminars in Until the Pangtoki Maramatum Yanbagi Thoromda Education SK Director Ice Dilip Amadi MUG Professor Maniharna Saruyaki Competition Asida Catholic School Kanchiburgi Lanchenbina Force Radha Academy Tawalgi Priti Soibam second position Taki Fast Akraba Mahiredur Policing Home Memento Amadi Certificate Aduga second and Policing any Memento Amadi Survey Piki Atay Mahirus in the Policing Amam Certificate Amadi Memento Piduna Ikai Kumnaki rupees 3,000 memento certificate plus Manipur Sarkar के IAS, MCS, MFS हमारे Junior MCS Officer निफुगी from Hongdong Jin Tokre Deputy Secretary Department of Personnel Tokiba Order Ramana JAD Commissioner Oriba Norbar Desinana MPSC की Secretary Origani Consumer Affairs की Commissioner Oriba Whiteham की सोरना JAD Supurgani Director Printing and Stationery and Hare Krishna na Additional Secretary Labor and Employment Phamsu Puragani Additional Secretary Labor Bobby Waikom na Additional Secretary Home Amsung Director Relief and Rehabilitation Su Puragani Hata Golapati ki maning thangba Imphal Turen Torban da Chalibalambi si athumatam da Semjinduna lamdam adongi miyamgi awaba ko binaba United Minutuong Golapati Development Committee gi Miyosina Marile Nebsing Puning Singsilagdi Ngasi Committee sin pangtokiba paumising unabada thamagi manungda haibalambi si athumatam da Semjindrabadi Makal Makha kyagi khongjang sangsilagani hairi Idina tha amagi manung da karigumba lambi ase ngasi IBR road amadi retaining wall agi river ban karigumba sembi da bataragadi miyam praja hauna masi akan ma khongjang amagaloina amha ki mathakta Manipur government ki mathakta concerned department ki mathakta koina miyam gauna na khongjang ma changani Sanjembam Bhanumati na iba isay lyric semlasi iramdam kalasi ribak amadi Rakesh Naurem na iba ningsing lubada Tripuragi khongjat haiba lyric adu Babendra Longzam na English na handokpa lyric aninga si Manipur Press Club da Fongkre Patriotic Writers for Manipur na sino pangtok kibetormasida Manipur Society Parisat ka hanage President B. Jayant Kumar yauna tungan ba ay ba ibi kaya na sarugaki Tarunga duga marilena site award from Alba Raghu Laisangtem M. Razin amadi Professor Jodhasandasana Sambu Taram okay Forum Secretary Rakesh Naurem na Tripura amadi Manipur leba Mijay Singhi mari hena fogan ba lyric asi Fongmani Forum na site sa kon na ba kan mamiyang jangli September tang kontra da Tripura da lamyan mi irabot ki ningsing mitam amasu hangdol ni haiki tang kontra da Tripura ki lalsimura haiba kel asida ipa film production Manipur ariba lamyan organization agatala ariba maru organization lalsimura haiba organization mari asi kunsilana Tripura ki lalsimura da lamyan ba jam irabot ki mitam ama kinna ba okay betang mari da jaka hongkre haiba si maiku masa Tripura ki government jauna haiba September kontra da irabot sama tratra choba de mani sing thong mai Mamang Thagi Kuntrada Yumnam Palauda Laibinupi Masama Rep Tokiba Todoki Awatar Mungda Young Women Health Organizing gi Maike Disana Tanaba Polam Sing Mateng Pikre Organizing gi Maike Di Pangwa Yaba Sing Makata na Pangani Hairi Aduna lamdam sigi laiba miyam singsiga akoi ga khusam nana chatlaga angang sida tawriba mi do akoi matik chaba dandi piba akoi gi site su mateng pangba ngamna ba khoi Enlighten the World Campaign Nepal Gimio ni Nabara Samasu Narayan Batarai Pitri Lebak Chama Mafrom the Tour Tonoki Pandam da Kongsalak Pisro Moina si Manipur Tungkre World Tour Scheme Pandam di Equi Lebak Masakang si Pitri Mikap Tonduna Santi Nuaya for Masung Saukat Purpani
Federation of Nepali Journalists ki members su oriba makoy ni nalisang ni Nepal October 3 Nepal gi Nepal laibak koini chalo matungda July kuni thoi lisani tarom da North East ki state sing tour tawno lak matungda Manipur yorokibani chai amagi manungda India pumma tour tawro matungda sak laibak sing tour tawguni makha tana lemori laibak sing chai tare changna tour tawguni haina Nabras ISTV News phongdorokli. After the Sikkim, Assam, Meghalaya, Tripura, Mizoram, and now we are here. Within 1 year, we want to visit. We have a plan to visit all around India, means 29 of the country, and then we will move rest of the SAARC countries. For all countries visit, we want to spend 7 years. Dreamback Private Limited na saba Monginis Cream Delight haiba Manipur miyam na yamna pamna chane riba cake makalasi charabadin nupi ama ko ngawa madi obani singba torok padigi imong manung lalai kana kre tawdo si chakiba tang mangagi numidang waramda saijang mayaleka ya thokibani cake asibu charu haibi nupi adudi khundrakpum ombi Gina mapureba ke S Damodar kawi thokiba tawdo digi matang da Damodar masana deputy food safety commissioner Texam Bojendro khaba maitai de wakala kre Brozendo na masing matang da thijuna makoy na chana lairuba cake sing fajin kre Brozendo na ISTV News phongdrok pada hariba cake asi rup mahal teng laiba Manoj ko wami amana Kalibari manak laiba Janib store gi laiduna yon bani haba chap chana khamangam le miyam na pot ama laiba amadi chaba matamda pot adugi fibam ningthina yenglaga laina ba amadi chana na ba khangali asungma posak sing yolomba music mathakta aingi oina kari tawba yabagi habadu thizilagani haiki posak ase laiba matamda section view best before manufacturing expiry date asina singba thabra haibase ya check to view adugi mathakta Sadringi gi mamangda sana nabala riba posak se makum hangdo aga fungus yeast mold amadi palm daba makhalgi kari yauri bagi haiba se prajap khudumagna section khudumak tigi yangbina bagi damak ayakna ISTV gi khutangda paujela se taujari Manipur Human Rights Commission Mathau Tohan bagi matang da consultation mifam mamang asi hotel classic da pangthokre human rights law network sin pangthok with Thomasri MLL ibomsa advocate Khaidimani tabak tegi pothar ba Karnen Rajendran Singba mi kana sru yaki khanane na bagi fam aduga mari lenena hanagi member oramba yambem lapana Manipur da human right ki issue si yam maru orkle masin mar moidina Manipur da human right commission asi mapangal kangkhalamba mathau dai haiki place, such a rape has taken place, such a brutality has taken place. And India's standing in the international community would to that extent diminish, and to that extent the world aid and foreign aid would diminish. So that how they would react. That's how the National Human Rights Commission came in. Miyoy hak khongoi na bagi matang da documentation program amaga loina na napidat sa thaba miyot minig matang da mifam mama namin inichup na Tamenglong district headquarter gi Sekinu in the Pangthokre, Naga Women Union, Indigenous Women and Children Foundation, Women Development Organization, Women Indigenous Forum Northeast Indiana, Punisino Satikuba Thoromasida, Nepi Chama Kumapalo Masaruyake. Oriental College, the Golden Jubilee celebration, Marilenagasi College, Sida blood donation came Ama Pangthokre, Caesar Blood Bank, Transfusion Services, Langol Amadi, Oriental College, and Sino Pangthokre came Aduda, Mahiro Amadi Ozasing Yauna Stop, Gan Idan Taunaki. National Program for Control of Blindness ki Makhada Caesar Hospital and Research Institute Langol Amadi Rural Library Center Arapatini Sinduna Nomiobal Lemna Midlang became Ama Library Center Sigi Office Pangthokre Masida Mio Cham Henbana Lang Balaki Library Center Sigi General Secretary Konsum Ras na Ahal Orbasing da Mitki Awaba Latena Basuma Kemasi Pangthokuni Haiki Masida Laring Mayu Maktaba Aduba Akwigi खबर कागज के पाबो बरतबा मशीन मरम मोजना लेबा की थोदु वाथो खंग अमक्तबा अदना मिट उद्रबा सिदी अमम गसम मानबनिना अखोइनि ngasi lamdam sida oi matau kram tawna ahlaman akoigi ngobdong leiba ki trek leiba aina khangariba punamak singa se matau kram na ku kadagi haidna khalaba tungda sije hospital langgonda akoina haijaraga sije hospital gi managing director na ya pibi duna ngasi araptida akoigi thormas pangthok chabani
Nongmaibung Women Development Maira Paibi amadi Eastern Students Club Noibung na Mayai Kaba Chinjak Tingbagi Sangsilakpa Khongjang ama oina ngasi Noibung Purana Ras Barida Drive Chathabada Yuyon Dukala Matugaidino Mangta an Kre Loina Yungo Liter Taruk Supha Kre Mangta an Kraba Dukala du Mamangda Maira Paibi amdi Club ki Musna Hanna Tawdunaba Kangan Kraba Dukani Hari Hiramsigi Matangda Maira Paibi Lusingbi Nomai Tem Ombi Sobita Devi na Fongdurapada Nomai Bungomadi Konung Mamangi Akoida Mayai Kaba Chinjak Yu Mapam Kayada Paksan Yolakpadagi Laikaya Sida Pamdo Tawdo Kaya Togle Hiramsigi Matang Mari Lenaba Authority na Yang Sinbiu Haiki Kaina su khoi kai hane moina yu laga khudong jaba si lauraga ne khoi lakai ani se khana bagi phibam ama su amu laksil e hautik se adona khoina handak si am kanna drive se chathaba ne ba ado ma ngarang so se lauraga ngasi je sumaina yu se leire na pau pirakwadagi ne ko ka kona na phari ne ba Manipur Hills Journalist Union ki Kumapal Suba Mapok Kumon Thorom Lamkad Leba YMA Hol Pangthokre Thomas Deputy Chief Minister Gakhangam Health Minister Funjatang Tonsing Hill Areas Committee ki Chairman Dr. Chaltolian Amo Amadi MTDC ki Chairman Mangawai Fe Susaruya ki Gakhangam na Samaja Median Loriba Tawdang Matang da Singtra ki Sarkar ki Agency Amana Media na Pau Kaya Sandok Libasi Ngamde Democracy Chatbalebakta Media Wang Thakta Ikai Kumnai Hausiki Matamda Information Technology ki Maruiba Kaya ki Matang da Suwang Ki Chingamadi Tampakta Leriba Media House ki Marakta Cooperation Laiba Amadi Gyan Taminaba Tangai Fade Haiki Funjatang na Press Media na report tawu matamda bias Laitenaba Amadi Nakal Amatiki Pau Fong Danaba Fong Daba Haibasi Yamna Maruoi Haiki ISTV network ki optical fiber cable wire ma post office mamang ngarang tat number oduna Indo Burma Sugun Road ki tunga tong fam singda network asigi thorom singen ba phangkidre miyam na waru bidina ba mai ke somda leriba service providers singna khangali amromda Rajbabar mamang da ISTV network ki tidim rambirom da puba optical fiber wire amasung rang numdang tat kim number morega malom nambol amadi oinam na sing mafum singda network asigi thorom singen ba ngam kidre hojik sana ba pawmuk lawis Kasi sanawi pau the football. All Manipur Football Association is Sindra Kumalam Park Artificial Turf Ground the Chatariba Kunmarak Suba Junior Boys Inter-District Football Tournament Sasani Kiba Hanba Mesa Imphal West District Football Association a DSH Rajan Purbu Gold Taruk Anida Maitu Pikre Imphal West Gold Taruk Adu NG Peter Amadi and Rosan Gold Ani Chanki Adua Tondon Ba Amadi Grus na goal amam chanduna chawna mai pakivani ngasi sana ki ba ani so mesa Imphal District Football Association na DSA kaksing ba goal taru da mai tv kre Imphal is goal taru adu Akbar Khan goal ani MD Gasim MD Ajaruddin SR Kangali amadi SM Roger na goal amam chanki Donor Ministry na Manipur da Regional Adventure Institute linkalagini hana lauthokra matungda hoji Assam do ina institute asi linkana ba honare haina thajabi aba pawm na hairi Northeast Mount Everest Expedition da Manipur na chawna mai palma matungda Regional Institute asi linkana ba lauthokivani State asidagi Mount Everest Summit tawa chingkaroi taru puthokuda natana adventure sports ta India gi manungda Mangzil thaba state oibani adubu Assam do ina Regional Adventure Institute linkrabadi state asina Regional Institute asi state asida lei thagani haina chawna asa tabulorina chawthok charamba adu aremada taragini fimasida state sarkar karming sangbiduna state asida Regional Adventure Institute lingna honabiu haina maikai kya dagi phongdongrakli Biramangal College the Inter College Women Football Tournament Hogdokre Ahu Mesa Biramangal College Hombungna SSG College Bu Goal Mari amada Mighty Fikre Biramangal College Goal Mari du PS Mabati ne Chanbangam Kibani Anisu Mesta DM College of Arts na NB College Bu Goal Anisno the Toykre DM College Arts Goal Ani Adudi Y Kavita Devi ne Chan Kibani Thasi Kuntaretagi Mini Amadi Sub Junior State Archery Championship Pangtolagani Masidamak Thasi Kumatri for Manunda Marilena Bache Chaksing Manipur Archery Association the Pistol and Bakangali Sali Bachayasiki November Gitara Nepal da Uttarakhand the Pangtokadoriba Junior National Rowing Championship the Mak Trial Selection Kumalapak Rowing Canal the Thasi Taramarida Pangtolagani Maramasana Thasi Taramari Mamang the Marilena Bache Chaksing Summit Toranaba Manipur Rowing Association Serolamana Fondrogli Laglebo October Taramathuidigi Kumalambak the Pangtukadoriba National Amateur Muay Thai Championship the Mak
Manipur ki team sem nabagi residential coaching camp tha si kunithoi gi changang gi lepa Manipur MHM Muay ki Federation gi ground da pangtholagani masiga ukupamaro Manipur MHM Muay Federation gi secretary di khangba yagani hausi atei pau khramu hau ki ba hing da Imphal jiri lambi gi nungba manak sing ning khai bedi hausi lambi faune dre masin maram moidina port pu gare sing pandun leire adumakpu passenger puba gari sindi khong ra lan thok naraga gari sindok na duna chatnari BRTF ki maike digi mafam singa si semjin bada thas ki mapal ga yu phawa sangki gani hairi hauzik ngasi nongmage ingsa gi pau ICR lampel party ki pangma pau gi matung ngasi khwaidi saba degree celsius kuntrani thoi dasmik mari khwaidi ingba degree celsius kun dasmik taret nung ste yaw ising manangi chang ek de chada mafidra manga nung thil chada yangkhai nipal nungzu sang nil hauzik aru bada maru pau amana Leibak asi lam NG ama fawa to palebak ta fitok loi haina Union Defense Minister AK Anthony na haikre School ya award apartment kalu haiba dabi da ngasi wangu tera school gi mahiroi oza amadi mama pasing na rally chat kre masung RLI scheme sing mapung phana thabak tu ontok tuna lau sing bagi darkar be sing phangana na ba MI department hona gani haina parliamentary secretary ke megachandran phungdu kre hausi ko ni ISTV news mata solution jare ming tabi punong pong kana kuram jari